mayam bu khurumjari ngasi Manipuri mapi mayek online class asida ina takchadoriba ashi mapi mayek sham minute amagi manungda akoi khangbinasi mayek sham asige sham asina akoi karam ba haiba yai sham asi samni asina ina bangla bornomala ne ibani asi bangla bornomala ne ibagi maramde akoi animaksi khangbinasi haibagi tamaktani mayam yengbiyo sham mai se kamai ne I do jinsi sham sigisi sham asishu oi bayai asishu oi bayai asishu oi bayai aduga asishu oi bayai sham se ijarake sham asigi sham masidagi ekoi asigi sham se lobani step kaya no ekoi ne idoriba sham masi mapung phana bagi damakta step sonda amakole sida makon haibade aigi pen che thangatte aigi pen chin thangatabani na ai man step oidani adu asigi asini asumana ibada mapung phagani ai amukta da ibada asima leine asigi makada ai kontok hajarake kontok shamna kontok si samjet atai sulai adu ai ani katang mayam da takchage shamjet amana shuma aina focus tawning ba si karino haibada agi focus si asi bornomala alphabet karamba alphabet na Manipuri mapi may shamni ado adaragadi ai samsi hajik ai puthorake sumaina iraga shumang dugi makhada ai puthok charake ajik aina akoina khangdori basi karambana konthok si samna hawi sinyaba ado dare ko samsi ajik ai muthachara bangla bornomala da chu si ure adu makha asigamu onkamu ai khoigi mitei bornomala sham nasagi focus si ai sam sinyaba mayamembi asini aina minute magi manungda takjaba haiba asigi minute mamanungda mayamna khangbiu sham ngasi ina ijari basi ngasi gidi mayam dagi kaina jathang ni jari mayam bomu khuram jari